Chief Minister Nongthomban Biren Luchingduna BJP gi MLA Singh amadi Laingakpu Saugatliba atopa political party gi MLA yauna mifam pangthokre. Mifam asi ngasi ayu pung 12 makhai taba matamdagi CM Secretariat tathakibani. Mifam asi maru oina tha sigi taradagi haugadoriba Assembly mifam da Congress na no confident motion thangalakani haibagi achetpa firep ama leblak liba sigi yenglaga pangthokpani hairi hauzik faubagi oina mifam aduda kari khana kibage haibadi chapchana khangba ngamdri adubo assembly mifam asida congress na thangalakadoriba no confidence motion asina laingakta akaiba laktanabagi matangda khanaba oigani haina thasanari mifam aduda JDU MLA Muhammad Abdul Nasir NPP gi MLA TS Santi Independent MLA J Kumusha NPP gi MLA Awang Boy Niomai Kashim Vashum amas yauna Laingak Paiba BJP gi Minister Govindas TS Bishojit H Dingo Party sigi atai MLA Singh yauna punna MLA kungama thoina sarukyaki hairi